Fazin Kiva Naga Furup Kimio Taruk take the Kaidana, Kudakta Tadorakadabani Haiduna, Naga Furup Kiamla Banupi Sing Toraktuna, New Chekonda, Wakan Meepham Chatakray. Naga Women's Union Gimireng Makada, Rongmai Naga, Lufam Manipur, Imphal, Long Ren Sinduna, Nasi New Chekonda Laiba Tribal Market Tachatakiba, Wakat Meepham Maduda, Imphal Gitongan Tongan Bamafam da Kundariba, Rongmai Furup Kiamla Banupi Sing Nasarukyaki. Terror cannot silence the Naga people, bring back the innocent lives, stop abductions now, release now, no delay, and violence before more lives are broken. Security forces act now, amadi. Kidnapping is not revolution, it is a crime. Haibana chingba play card gases naduna. Chatakiba Wakat Meepham Maduga Mari Lenana, Rongmai Naga, Lufam Manipur, Imphal, Rongrengi, Executive Member Mercy Kamain Hai. Naga Furup ki nupi singna chumba wail pame, Fazin Kiba Naga Furup ki micham taruk adu kudak take the kaidana thadokadabane. A chumba wail pigdoriba si, lengak na natra, lengak ladiba si, karigidamakta no haibadu, hauzik ladiba lengak asina kangfam toye. Nasi mafam masida mama ibikiana, tamoida nuaitaba makaloinana, taliba dimana si lengak na bibiyo, Fazin Kiba micham taruki punsi kan biduna. Miyoi sing adu aikhoida kushinabiu kuki khulai paiba singna micham yamda ot naiba madi mihat mi puncha tharakliba si pende maralaiba kuki khulai paiba sing fawaga loinana lengang na chumba wail bibiu haina mahangna makhata ki kuki militant singna phakiba mi tarani pangi manungda tarani thoidi nupi ngang si thadora aga nupa taruk thadok tadana ngasi si haiba Hing haiba mafam khangda dana lusel laga thamniba asigi matangda ekhoisi demand tawjabani aduna asumba justice pami asumba justice puthokadaba asi kanano ekhoigi sarkar natra sarkar asi manipur sarkar lairibasi kaligidamakno sarkar haibasi karino chief minister magi mathau tawba ngamdadana sirasu hinglasu phajal laga namsel laga thambase ekhoigi apamba nate maram aduna Manipur State Chief Minister question yamna hangningi ngasi mafam asida mi lising kaya marum tillaga mama singna pi taraga pungning sokna ngasi demand tawriba si nungsi bidana Chief Minister tabira kanda athuba matamda makhoi sing mi taruk adugi kunsi adu kanbiyo aduga ekhoida khutsinnabiyo Kuki NP Manipurna Thamlakiba World gi matangda paladuna mahangna makhata na hai Kuki NP Manipurna Naga Furup ki micham taruk makhoina fakide hairiba se aranba wafamne Christian ama oiraga asigumba oidaba wangangba si yaningde Kuki haiba Furup asi karamba matamda achumba wanganglakadagi haiba si aikhoina lamba fangdre Kuki NP Manipurna aranba wangangba si khudaktagi tokpiyo haina su mahangna makhata ki Kuki NP na Hariba miyoi sing asi moina phade hariba asi masin thiba kwaidagi masin thiba Christian ama oiraga masin thiba adugumba miyoi sak amane aduna phabada moi mi tarani pandu phaki haibase rop lairaba nupi anganga phaminaraga pukhibana tungan pukhiba maram khuding ma ase rop lairaba ngaktani adupu moina masin thiriba se kuki haibase karamba matamda asumba nganglakadra haibase ekhoina khanba yawba ngamdre aduna masin thiba aduki mati ngasi pasar ahum bohakiba adusu makoina ni haibase tasengna mipum khuding mangna khangraba ngaktani aduna kuki NP masin thiba nakoi to kudaktagi to asumba salo isor kiyo